Combined Security Forces ka khud thoknakraba matung tongan ba mafam anidagi khulaiga kona na fakiba Kuki militant manga thado haiduna ngarang numidang wairamdagi Kuki singna khundaba chungi mafam singda chatharakiba protest ngasi makatana chathabagaloinana total shutdown su chathare protest amadi ngasi ayuk pung taruk tagi numidang wairam pung taruk fawba chathagadaba total shutdown asina maram oiraga Kuki singna namna khundaba chungi mafam singda chauna akaiba pire Financial Establishment, Institution, Offices na chingba amat tathong hang nakide. Lambi da gari chatpagi chang yam na nemki, Kuki NP, Manipur gi medyang makha da tongan ba Kuki gi student body amadi CSO sing na chathari ba shutdown manungda lambi thingba yauna makhal kaya gi khongjang chathari. Lambi da barricade khajin ba tire mai thaba lambi da miyam phamjinduna makhal amatagi gari chathok chasen yahan kide. Central amadi State Forces singna pamdaba thodok sing thoktanaba mafam kayada deploy tawduna leire. Hauzik fawbagi oina pamdaba thodok sing thokpagi paw leitri. KWO HR gi President ngaine kem haukipna press ta phongdoklakpada Central Security Force khaktana Kuki singbung akpi stand bibang amme. State Force singna chingda laktuna Kuki furuk ki miyoi sing faduna leire haina maral sirakli.